conflict zone the election duty tharak pa yaning de haiduna security personnel sing khongjang changsin khre pawasi pandam pawse dagi lokhat chavane mitai macha sing changsin bangamdana leiriba conflict zone area da election duty tharak pa yaning de haiduna duty tabada yawba security personnel singna ahan ba AR ge gate mamang da khongjang changsin khre ngarangi khongjang adu da saruk yakiba personnel singi maike dagi phongdorok pagi matungin na lan gi damak changbada ki ba leite dubu election की दमक मियोय खर खक थाजन बा से दे मरम चा दे सीख्रो हाइबा का चमा नै हाई खे हंदक पांगथोकलिब मिखल असिगी आउटर की इलेक्शन ड्यूटी की दमक तमेंगलोंग द ड्यूटी पिरक पदा चटपंगम लोय हाइना मितै फुरुप ओइदिबा सिक्योरिटी पर्सनल सिंगना अहान बा एमआर की गेट ममांग द परिंग लेपतुना खोंजंग संगसन खे मदुदा खोंजंग लोय अमन हाई आउटर इलेक्शन की दमक तमेंगलोंग द सिक्योरिटी पर्सनल चनीगो होंपु थानबो ऑर्डर अमा थोकले मसीगी मनुंगदा मितै फुरुप की ओइबा पर्सनल चामगा मरफुद्रागा तरेट याउदे मसीदा सीनियर ऑफिसर अमता याउदे ड्यूटी पिरकलिबा पर्सनल सिंग असिसु CID टेक्निकल CIDS CIDSB CIDCB SIT अमदे MPTO दगी कौखलखिबा ngakta इम्फाल ईस्ट वेस्ट अमदे बिष्णुपुर की सिक्योरिटी पर्सनल सिंग दे कॉन्फ्लिक्ट जोन दा थादे ड्यूटी चटकदौरिबा से लैंगांगना कॉन्फ्लिक्ट जोन नतबदा इरांग थोकपा मफमदा मितै फुरुप की सिक्योरिटी पर्सनल खर खक चंगबाइबसी याबा ngamloi तमेंगलोंग द मितै की सिक्योरिटी चामगा मरफुद्रागा तरेट नि हाइदगसु पोलिंग स्टेशन की खाइदोंनखिबदा मियोय मंगा तरु खक्तनै मफम अदु ताना चटपदा आरोपी तारगसु मदुना फिबम लाक्सनबा ngamloi कॉन्फ्लिक्ट जोन अदुदा लान की दमक चंगु हाइदगदि चंगनबा सेम सागनै इलेक्शन की दमक्तदि चंगबा ngamloi अतोप मफम ड्यूटी पीबीयो मदुदा चलोइदबा लेते मणिपुर की इरांग अमदे सिचुएशन यंगबिरगा ड्यूटी पीबदा मिजंग चंगबियो हाइखे मचाना मपा हातख्रे पावसी पांदम पावसे दगी लखुचबने मयाई का बचिंजाक चासिलगा खना चैनबनी हाइबा थौदोक्ता मचाना मपा हातख्रे हाइरे लाइबक थीबा थौदोक अदुदा लेखिद्रबा मियोय अदुगी ममिंग नावरेम जयचंद्र एलाइस तोम्बा सही यांखैगा माथोय पासोय पुलिस स्टेशन की मनुंग चनबा खाइदेम अवांग लेकाइदगी निहाइरे थौदोक अदुदा लेखिद्रबा तोम्बा ngarang ayuk pung 3:10 रोम ताबदा रिम्स दा लाइकनबा ngamdana लेखिदबनी हाइरे पुलिस ना ngarang ayuk लेखिद्रबा तोम्बगी मचानुपा नावरेम तरुणजेट सही 38 फारबा मतुंगदा जुडिशियल मैजिस्ट्रेट फर्स्ट क्लास इम्फाल वेस्ट 1 दा पुथोकलबा मतुंग नुमित निपानी की पुलिस कस्टडी लौथखरे हाइरे पाव वसिना मखा तारदुना नावरेम तरुणजेट अमदे नावरेम जयचंद्र था असगी कुंदा खना चैनबा थौदोक थोखि हाइरे था असगी कुनमाथोय की अयुक्ता नावरेम जयचंद्र एलाइस तोम्बा सोकपदगे रिम्स दा पुखलक्तुना लाइकनखिबने अदुबु डॉक्टर ना नावरेम जयचंद्र ngarang ayuk anganba pung 3:10 रोम ताबदा सिरे हाइना डिक्लेयर तौखिबने डॉक्टर की मतुंगिना लेखिद्रबा तोम्बा फिजिकल एसोल्ट ना मरम ओइरगा न्यूरोलॉजिक सोक्तुना लेखिदबनी हाइरे बीजेपी की मिरेप चामरी है नमाई पाकने ए सरदा पावसी पांदम पावसे दगी लखुचबने भारतीय जनता पार्टी बीजेपी खक्तगी ओइना मिरेप 453 अदुगा NDA की ओइना मिरेप चामरी है न सुंगसोय सोइदना माई पाकनी हाइबगी थाजबा लै अमना अमगी मतेंग पांगदुना मियामबु डेमोक्रेसी की हक मपुंग फाना फंगनबा होटनमिनबा चंगी हाइना बीजेपी मणिपुर प्रदेश की प्रेसिडेंट ए सरदाना फोंदोखरे वाफम असि स्टेट असगी केंद्र मंगा की पोलिंग स्टेशन 18 ngarang amugana pangthokiba 19 suba lok sabha mikhalge फिवम कोई चतुना येंसिनबगी खोंसत महांगना पाउमीसिंगदा फोंदोकलदुना ए सरदान हाई ngarang tongan tongan ba mafamsingda pangthokliba lok sabha mikhalgi report asida mafam ayambada ingna chikna mikhal pangthokpagi mami tai democracy ki kumaini hairiba mikhal asi mapung phana pangthoktuna miyamna apamba mihut khanbagi hak chapchana phangan pham thoe loinana ikhoi amana amabu mateng pangaduna phangpham thokpa democracy ki hak adu chapchana phanganna ba hotnamina ba change लाइबाक असगी ओइना पांगथोकलिबा 19 सुबा लोक सभा मिखल असिदा बीजेपी पार्टी की ओइना मिरेप 453 अदुगा NDA की ओइना अपुनबा मिरेप चामरी हेनबना सुंगसोय सोइदना माई पाकनी हाइबगी थाजबा चावना लै हाइनसु महांगना मखाताना फोंदोखे बीजेपी की वर्कर अमगी मयुमदा नोंमै कापसिलम लै पावसी कंगला पाव पावसेदगी लखुचबने मसक खंगदबा खुलाई पाइबसिंगना बीजेपी की वर्कर ओइबा अमगी मयुमदा नोंमै राउंड खरा कापसिलम लै हाइदिबा थौदोक असि ngha numidang pung 3:30 रोम ताबदा इरिल बुंग PS की मनुंग चनबा क्यामगै ताखोक मपाल द थोखिबने बीजेपी की वर्कर ओइबनी हाइबा सखंगदबा सिंगना नोंमै कापसिलम खिबा युमदु खुलैबम रयाजुद्दीन सही 55 नै सखंगदबा सिंगना नोंमै कापसिलम बादुदा मियोय अमता सोगापन यावबगी पाउदी लैते थौदोक थोकफमदगी पुलिसना AK-47 की कापथोखरबा मरु अमा फंगबा ngamkhre हाइरे
ꯃꯤꯈꯜꯗ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯈꯤꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯩꯔꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 18ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯏꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯇꯣꯉꯥꯟꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯅꯝꯐꯨ ꯁꯥꯐꯨꯗ ꯚꯣꯠ ꯊꯥꯗꯈꯤꯕ ꯑꯗꯨ ꯗꯤꯃꯣꯀ꯭ꯔꯦꯁꯤꯕꯨ ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯃꯤꯈꯜꯗ ꯅꯝꯐꯨ ꯁꯥꯐꯨꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯍꯩꯔꯣꯛꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯩꯔꯣꯛꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯉꯍꯥꯟ ꯅꯨꯃꯤꯗꯥꯡ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁ꯭ꯇꯣꯞ ꯁ꯭ꯇꯦꯠ ꯇꯦꯔꯣꯔꯤꯖꯝ, ꯃꯅꯤꯄꯨꯔ ꯋꯥꯟꯁ ꯄꯤꯁ ꯑꯦꯟड ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ, ꯅꯣ ꯗꯔꯇꯤ ꯏꯂꯦꯛꯁꯟ, ꯃꯅꯤꯄꯨꯔ ꯏꯁ ꯁꯐꯔꯤꯡ ꯍꯥꯏꯕꯅꯆꯤꯡꯕ ꯊꯥꯕ ꯕꯦꯅꯔ ꯄꯥꯏꯗꯨꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯤꯈꯜꯗ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯚꯣꯠꯀꯤꯗꯃꯛ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯄꯦꯜꯂꯝꯒꯗ꯭ꯔꯥ? ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ꯫ ꯄꯥꯎ ꯑꯁꯤ ꯀꯪꯂꯥ ꯄꯥꯎ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯂꯃꯥꯡꯗꯣꯡ ꯀꯩꯊꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ CH ꯃꯩꯄꯥꯛꯇꯣꯝꯕꯤꯅ ꯍꯥꯏꯈ꯭ꯔꯦ, ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯚꯣꯠꯀꯤꯗꯃꯛ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯄꯦꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯜꯂꯨ꯫ ꯋꯥꯐꯝ ꯑꯁꯤ ꯂꯃꯥꯡꯗꯣꯡ ꯀꯩꯊꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯀꯩꯊꯦꯜꯗ ꯄꯥꯡꯊꯣꯛꯄ ꯋꯥꯀꯠ ꯃꯤꯐꯝꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯃꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯒ ꯃꯥꯟꯅꯩ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯏꯆꯥꯁꯤꯡꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯕ꯭ꯔꯤꯇꯤꯁ ꯐꯥꯎꯕ ꯈꯪꯂꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯨꯄꯤꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯂꯝꯆꯠ ꯅꯠꯇꯦ꯫ ꯂꯥꯟꯒꯤ ꯃꯇꯝꯗ ꯃꯆꯥꯁꯤꯡꯅ ꯆꯠꯈꯤꯕ ꯂꯝꯕꯤꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯁꯦꯟꯅꯔꯤꯕꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯚꯣꯠꯀꯤꯗꯃꯛ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯄꯦꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯜꯂꯨ꯫ ꯌꯦꯛꯅꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯃꯁꯦꯜꯗ ꯑꯣꯟꯁꯤꯟꯕ ꯇꯧꯒꯅꯨ꯫ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯆꯠꯊꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈꯤꯕ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯁꯦꯡꯗꯣꯛꯅꯕꯒꯤ ꯃꯇꯝ ꯄꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯏꯃꯨꯡ ꯑꯃꯒꯤꯗꯃꯛ UYHꯅ ꯐꯤꯠ 90ꯒꯤ ꯊꯣꯡꯒ꯭ꯔꯥ ꯑꯃ ꯅꯧꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯀꯪꯂꯥ ꯄꯥꯎ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯂꯨꯡꯐꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 85 ꯁꯨꯔꯕꯤ ꯅꯥꯎꯔꯦꯝ ꯃꯥꯙꯕꯤ ꯃꯩꯅ ꯆꯤꯡꯈꯤꯕꯗꯒꯤ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯆꯍꯤ 8ꯀꯤ ꯄꯤꯛꯂꯤꯕ ꯃꯁꯨꯅꯨꯄꯤ ꯑꯃꯒ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯃꯒꯤ ꯌꯨꯝꯗꯒꯤ ꯂꯝꯕꯤ ꯇꯥꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯣꯡꯒ꯭ꯔꯥ ꯑꯃ ꯃꯇꯝ ꯀꯨꯏꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯝꯕꯗꯒꯤ ꯉꯔꯥꯡ ꯌꯨꯅꯥꯏꯇꯦꯗ ꯌꯨꯊꯁ ꯑꯣꯐ ꯍꯩꯔꯣꯛꯀꯤ ꯊꯧꯃꯤꯁꯤꯡꯅ ꯑꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯅꯧꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯁꯦꯝꯖꯤꯟꯈꯤꯕ ꯊꯣꯡꯒ꯭ꯔꯥ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯐꯤꯠ 90ꯔꯣꯝ ꯁꯥꯡꯉꯤ꯫ ꯅꯥꯎꯔꯦꯝ ꯃꯥꯙꯕꯤꯅ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯄꯤꯛꯂꯤꯕꯤ ꯃꯁꯨꯅꯨꯄꯤꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨ ꯅꯣꯝꯂꯒ ꯍꯤꯡꯕꯒꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯐꯤꯕꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯌꯨꯊ ꯑꯣꯐ ꯍꯩꯔꯣꯛꯀꯤ ꯊꯧꯃꯤꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 13ꯗ ꯃꯥꯙꯕꯤꯒꯤ ꯏꯃꯨꯡꯗ ꯉꯝꯖꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ UYHꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯄꯥꯎꯁꯤꯡꯗ ꯌꯥꯎꯔꯛꯄꯗꯒꯤ ꯑꯇꯩ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯂꯨꯞꯁꯤꯡꯁꯨ ꯃꯥꯙꯕꯤꯒꯤ ꯌꯨꯝ ꯖꯤꯡꯒ ꯀꯨꯞꯇꯨꯅ ꯁꯦꯝꯖꯤꯟꯕꯤꯕ ꯌꯥꯎꯅ ꯑꯇꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯌꯨꯅꯥꯏꯇꯦꯗ ꯌꯨꯊ ꯑꯣꯐ ꯍꯩꯔꯣꯛꯅ ꯐꯤꯕꯝ ꯁꯣꯛꯂꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯙꯕꯤꯅ ꯅꯨꯡꯇꯤꯒꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯔꯤꯕ ꯊꯣꯡꯒ꯭ꯔꯥ ꯑꯗꯨ ꯉꯔꯥꯡ ꯑꯃꯨꯛ ꯅꯧꯅ ꯆꯠꯄꯗ ꯁꯥꯐꯒꯗꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯌꯨꯅꯥꯏꯇꯦꯗ ꯌꯨꯊ ꯑꯣꯐ ꯍꯩꯔꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯔꯥꯡ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯥꯙꯕꯤꯒꯤ ꯏꯃꯨꯡꯗ ꯆꯦꯡ ꯌꯥꯎꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯃꯇꯦꯡ ꯄꯥꯡꯂꯝꯈꯤ꯫